Malemgi mafam kayada ngasi Quad India Movement thauram pangthokpagum Manipurgi oinasu Manipur Pradesh Congress Committee na sinduna marifu humdoirak Super Quad India Movement thauram pangthokre Beti Roda laiba Congress Bhawan da pangthokhiba thauram aduda CLP ki leader Ibobi amadi MPCC ki President K Megasandrana luchingduna Freedom Fighters singi photo da laishu katunai kai khumnaba utkibaga loinana Congress Party ki khubak gekpa firalsu singkhatki Masigi akan bakhongjang do or die se jangjalaba matungda 1947 da madugi outcome am oina India gi ningkha tamba asi 1947 da lakhi masimagni aikoi gi Congress Party gi lusing basing Mahatma Gandhi na lusing duna do or die haiba khongjang asi jangshin badagi ngasi aikoi Bharat na ningkha tam hori base amasung aikoi gi leibai koi gi ningkha tamba aikoi gi republic Mayam Punamak Nasigi, Bharati, Aikogi, Ladiba, citizen Kudimang Fangiba, Aikogi, rights Mayam Singasi, Aikogi, Lucing Basina, Yalamba, Adigumba, Hongjangado, British Samraizado, British Colonial Rulado, Loy Kibani, Maramasina, Nasimaksu, Aikoi, House, Technariba challenges Mayam. Adigumaba, Palau, Adu, Hongjang, do or die to Katsap, Manana, Bharat, democracy, Aikoi, Narendra Modi, Langagasi, Makata, Technariba. Challenges mayam singsi akoi hanbalaitana masi masu thengnagani haibasi ain thamjari thank you sarkar semdi harga semde haibasi BJP gi marakta leadership laitre haibi akoi na artha lobi gedabasi aduna strong leader matik chaba leader lengak pa haiba leader laitre hai laitabadegi popular government namu lakko ngamdabne aduna maram warkanda masagi asoiba amasung makoigi alliance ki asoiba do bije congress ta taina bi no aduna maram warkanda lengak pangamdraba popular government le ga su lengak pangamdraba president rule le kan su lengak pangamdraba another 6 months amuk thatani toy president room chathane na hairagadi fresh mandate sina khwaidagi maru oire noina lengak pangamdragadi to Nauna Miamgi mute amu khalaga Lebak ngak na chatarasi Miamgi people ki democracy nina let us honor let us respect the democracy Ganatantra se ikai khumna seba Bharat ki Sangvidhan ikai khumna seba hai bineba that is why pressmen that tausi dissolve assembly dissolve tau hai base masi hairei base masi ekoi haibam thokoi constitution da piri basi ki matungi nei koi hairei ba